Manipur Police Amadi Central Reserve Police Force CRPF Anina KHUTSAMNADUNA ngarang FAYENG da Chathakhiba Search Operation Amada Kcp PWZ gi Cadre Ahum FABA NGAMKHRE Faraba miyoi sing adudi Laishram Kenjit Singh chahi 53 Muhammad Abdul Matalif chahi 58 Amadi Laishram Langamba Maitei chahi 19 ni haire masigi mathakta makhoiga loina duna thamlamba khulai sing madude live rounds mari yauriba country made 9mm pistol ama fagatpa ngamkhre haire hairiba Manipur Police Amadi CRPF ki apunba team asina makha tana Kangchup region da search operation chathabada KCP PWG Singh asina lotuna lek chadna leramba jaga sing fangbang ngamkhre mafam sing asidagi KCP ki Kader Singh asina same saduna iramba demand letter sing Amadi ain kaina chatuna makhoina khusu khulai kaya sana ba pochak sing tasilamba ado fagatkhre haina pau asina makhatare amaromda makhoi asi namduna mingondagi kihan khanghalaga khulai sizinaduna senja thumja khaiba extortion gi thabak chathaba miyoi singni haina police amadi CRPF ki team asina fongdorakle